Mathiurongliu Gangmei na ngasi chahi chamaga taraga mangaga tha ahum mapung faduna malem asida hingliba mioi shingi marakta khwaidagi punsi sangna hingba ngamba mioi ama oiba ngamkhre hiram asigi matangda impact news ki akhanaba report ama tiếng khang cây nền đều để lưu du gắng là ta biến phun bồi đầu mù. Noney District manung chana Mukhuam khulda Mathiurongliu Gangmei na ngasi mahaki macha masu amadi khulgi miyang loina chakle na macha duna malemda khwaidagi puchi changna hingba mioi ma oiba ngamkhre kumja lising amaga chamapan subna ahumgi February thada pokkiwi Mathiurongliu na masagi chahi ta mari surakpada kumja lising ama chamapan 33 Thadou-Kuki Rebellion mamit magna uhoki kumja lising amaga chamapan kuntareta Langang Riamei ka luhogduna macha manga fangjaki tungda Langang Riamei na laikhidraba matung Pouhoulung Gangmei ga anirak suba oina luhogduna macha ani fangjaki hojik phawbada Mathiurongliu Gangmei gi charon churon thangpunna marfudra manga sugre achamba chinjak chaba amadi khana chainaba tawdaba afawa waklon khanba tamu haibasi apopigi apamani haina chahi marfudha mari surabi Mathiurongliu Gangmei gi machanpi ahal Jakhaolu Riamei na thamlagli sanga di gya pamde napi pame Sama kan nake Hawaii mana ne Maria mana kumadi kumadi sampo sawa kiri madi apa ne ima dia do tebak suwa anda di tebak di suwa di nupa gimana ne kan ne misape gaya ne tebak su jeng koma kan dan hakal ga aku cuma taban na atau suwa luar ga sing suwa luar ga lau sawa nupa gimtong enza ne ma di tebak suwa si kan le ima tebak suwa di jadi Mada pukul bapa di tempat kali, hujung na mana si mi hai pasang di tabang ame, di memek tu, uang am tempat mana wah pasang memek uru begitu. Asi lamdam asi khwaidagi chahi sang punchiba mioi ama oiba ngamkhraba Mathiurongliu Gangmei gi mapok kumon thoram shower blessing gi thoram amaga loina Mukhuam khul pangthoki thoram aduda Mathiurongliu Gangmei gi Assam Nagaland amadi state asigi tongan ba mafam da laikhraba macha machu singna saruk yaki thoram aduda Mathiurongliu Gangmei na mahaki suthang singda punsi nungchang leina ba mangol piki hojik phawbagi oina Mathiurongliu Gangmei mahaki lohungdrabi chahi 55 surabi machanupi Majabamliu Gangmei na kopna senaduna leiwi Associated Press ki kumja lising ani 19 April 13 da piki report amagi matungina hojik phawbagi oina malemda khwaidagi chahi sang punsiba ngamba mioi asi Japanese Masazo Nonaka of Japan report to laikhrabani hojik si mana nungsa thi ri si man khwai du nungsa thi ri si ai khoi di phare khoi hojik ima aton bi se ma lu hong tare si ma gi mak ma atop di nungsa thi thi hai ma si ngai chung sa thi the kri suna thi the ai khoi si ima gra manaun pi se dom cha se ma si adu gi mak khalaga ma si bangam te hek ta hai ba aina hek hai bani bota nang adu gi mak ta nungsa thi gno dom cha gi aina phanangai dum yenglani kri su khan no bom cha ga yenglani ai mongon da dum wasak pa da hojik ti nungai re hai man hojik tu nungai re asi khakta mana nungai re hai ba se adu ni khakta nai mangona ta phang se ayam lam ta phang the ba Abok Mathiurongliu Gangmei ngasi chahi chamaga taramanga mapung phakhiba loina super centenary birthday celebration ngasi makhon village asida abo asigi macha masu amadi charon churon ga loina yamna harau te amaga loina pangthokli nakalam da media report amagi matung ina Guinness Book of World Record da chahi khwaidagi yamba malemda hingiba mioi ma hairabada Japanese macha Masazo Nonaka gi chahi chamaga tarani thoigi record adu abo asina chahi chama taramanga mapung phagiba siga loina thugai khre abo Mathiurongliu Gangmei hoji masa mau phana lairi amadi lakadorwa chahi asida abu asina makha tana leiduna lamdam asigi amadi state asigi miyambu guide tobiba oisno haiba thamjari camera person pibo bogaloina pawdamjariba bakta tarma back news Mukhuam village